Vice President Nadi yang tu iko. Baik. Gang berkaya jadi kau memang mangga. Hendak kau pergi sekolah na, anirak sungai mamang cahida su, hendak ki cahida su, anirak sungai A+ laki bese, jam harap waktu cari A+ lak bese, alai bertambah tingkat A+ lak bahaya se, kau jam wana di mana jadi, ahan berdaya kau na agak cering beri ojas sekolah gi, kau sekolah ojas sing, ada angan sing, magi mama bapa sing, guardian sing, school management committee gi member sing, amasung kunci ke leba, sinau sing su. A+ lak basida kau na kali angan sing tahaya su jadi ojas sing tahaya su jadi, puna maksina kau amat tahu na pullaga, tak mana na hona badagi A+ kau na ayah ngan thaje. Gamna nungai ba kan wari di mapam di mamang ge chahi dagi adi handa ki chahi na ko gi percentage se khay he na phangba tung da chai koi matung da chu sigei chu he na phangna ba koi onna jaga ni aina sanjei school siga ko gi A+ lak pasiga baru na jamna waja ki base oja sing amasung ko gi SMC committee gi members sing je baru na minga palabda ko oja Robindra se na jamna mateng ko bi mateng to baje ma masamak na field physically masana field la aga mana school se kari wali kari samjat ba sajat ba koi oja singa patam puna bata tana jai mamang chahi dai koi school mamang ri akoi mathaki ceiling se ma mateng lauduna ma na sembi ki bani lagi ma hadaki chahi dana koi mamang ri koi mangon gi baranda se sebi dai mamang ri dagi school gi ground abadi kitchen garden jadi flower garden se sini sikpa se ma sem madam mateng tau bi ba akoi aidi headmaster na pujara basu aidi nupi oi bani na puna mak thabak se aina mapuk mana pangtok pada jamna wana thokchai ba aingon dadi aduna aina assembly committee ki mateng se jamna laujei makoi mateng laujara ga school se jaha takota ba hona bada makona jamna mateng banbi aingon da adai ma wapama mana akoi school la lai ba ngang sin se ingang sing su loina phai ingang sing phai ha base mokoi mama papa sing su aina jam thagat ni ingang se pha bai se akoi oja sing na hona ra mama papa na yub to hona la trati ado kaimta kena mokoi kana de ba habedi akoi na school lai talapa para se angang sing mama papa na jengi jengde akoi na khangba gami angang sing di mama papa na jengbi dra ga di akoi na school oja na phana ta sanu phana ta su mokoi da ayamba angang sing lai ayamba guardian school ga corporate jam oine akona oja singa jaha hagi ba parada jaha hagi ba to moi nonga laga dum adu maram di mama pa singduna angang singdu jengjen bi ya ba jengjen bi ba maram na angang singna su nonga laga dum parada phare ayam ba angang sing hai do marak ta khara dum sum jawe adu gi mama pa singdu ina hajaning badi makoi su amta habidi atai angang sing ya mama pa sing hona bi bagum na makoi su angang sing do adi nongagi school lai tari tawrai homework pirakra khata lai nungti gi check tawbiu adagi wafam amana angang singje lu nana nongagi school leptana habirakpa lu nana school thabirakpa lu nan ba haiba se akogi na badai su na bagi changsu liktori na ba adi mot pade su na rei dana adu su haijani ni atai ai matang se lo sanjaraga hano magda ngasi tinbiriba oja sing aikoi guardian sing aduga aigi colleague sing mayambu taram nokchari amasung nolungna khramjari aina haining bai bubu aikoi na ko siga oja oina laise
ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯐꯔꯛꯄꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯍꯔꯥꯎꯖꯩꯑꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐꯩ ꯍꯥꯏꯔꯒꯗꯤ ꯌꯥꯗꯦꯀꯣ ꯑꯉꯥꯡꯁꯤꯡꯗꯨꯅ ꯐꯔꯒ ꯃꯣꯏꯒꯤ ꯔꯤꯖꯜ ꯐꯔꯛꯄꯁꯦ ꯑꯩꯈꯣꯏ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯑꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯋꯥꯈꯤꯕꯗꯨꯒꯤ ꯑꯩꯈꯣꯏ ꯃꯃꯜ ꯍꯥꯏꯗꯤ ꯐꯪꯉ ꯃꯥꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩꯀꯣ ꯑꯩꯈꯣꯏꯅ ꯒꯨꯅꯣꯁꯣꯞꯀꯤ ꯃꯇꯝꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ ꯒꯨꯅꯣꯁꯣꯞꯁꯦ ꯃꯃꯥꯡꯒꯤ ꯆꯍꯤꯗꯁꯨ ꯑꯩꯈꯣꯏ A+ ꯂꯥꯛꯏ ꯑꯗꯣ ꯒꯨꯅꯣꯁꯣꯞꯀꯤ ꯃꯇꯝꯁꯦ ꯈ꯭ꯋꯥꯏꯗꯩ ꯋꯥꯕ ꯍꯥꯏꯕꯕꯨꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯃꯥꯁꯇꯔꯒ ꯑꯗꯨꯒ ꯅꯣꯗꯦꯜ ꯇꯤꯆꯔ ꯅꯠꯇꯕꯗ ꯑꯇꯩ ꯑꯣꯖꯥꯁꯤꯡꯁꯦ ꯂꯣꯏꯅ ꯔꯤꯁꯐꯜ ꯇꯧꯋꯦꯕ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅꯕꯀꯣ ꯑꯣꯖꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯩꯅꯕ ꯑꯣꯏꯔꯗꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯅ ꯗꯦꯁꯥ ꯇꯦꯁꯥ ꯇꯧꯕꯗꯣ ꯂꯣꯏ ꯌꯥꯅꯩꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗꯩ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯣꯖꯥꯁꯤꯡꯗꯣ ꯇꯧꯕꯅꯤꯅ ꯍꯥꯏꯗꯤ ꯃꯣꯏꯗꯁꯨ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯗꯕ ꯑꯗꯩ ꯑꯉꯥꯡꯁꯤꯡꯗꯁꯨ ꯅꯔꯚꯁꯅꯦꯁ ꯑꯃ ꯆꯪꯕ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯅꯔꯚꯁ ꯆꯪꯉꯤꯀꯣ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯖꯩ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯗꯤ A+ ꯂꯥꯛꯅꯕ ꯍꯥꯏꯅ ꯃꯃꯥꯡ ꯆꯍꯤꯗ ꯑꯃꯨꯛ A+ ꯂꯥꯛꯑꯕꯅꯤꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯃꯨꯛ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯗꯤ ꯄ꯭ꯔꯦꯁꯔ ꯑꯣꯏꯔꯦ ꯍꯟꯗꯛꯁꯤꯃꯨꯛ A+ ꯂꯥꯛꯅꯕ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯀꯩꯒꯤꯅꯣ ꯍꯥꯏ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯋꯥꯈꯜꯁꯦ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯆꯤꯆꯦ ꯍꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯥꯔꯖꯤꯌꯟ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯃꯨꯟꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯑꯁꯤ ꯄꯨꯝꯅꯃꯛ ꯍꯣꯠꯅꯕꯗꯁꯨ ꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯅꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯜꯞ ꯇꯧꯈꯤ ꯑꯗꯣ ꯑꯣꯖꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯕꯤꯅꯣꯗꯅꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏꯗ ꯒꯥꯏꯗ ꯇꯧꯕꯤꯈꯤ ꯑꯗꯨꯒ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯟꯗꯛꯁꯨ A+ ꯂꯥꯛꯆꯕ ꯉꯝꯖꯕꯅꯤ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ A+ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯦꯅ ꯍꯥꯏꯖꯔꯤ ꯑꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯂꯥꯏ ꯒꯨꯔꯨꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯉꯁꯤꯁꯦ ꯑꯍꯥꯟꯕꯅꯦ ꯀꯔꯤ ꯍꯥꯏ ꯑꯩꯁꯨ ꯁ꯭ꯀꯨꯜꯁꯤꯒ ꯖꯣꯏꯟ ꯇꯧꯔꯛꯏꯁꯦ 2022ꯒꯤ ꯃꯦꯗꯒꯤꯅꯤ ꯆꯍꯤ ꯑꯅꯤꯇꯪꯗ ꯐꯥꯔꯤ ꯑꯩꯅ ꯁ꯭ꯀꯨꯜꯁꯤꯒ ꯖꯣꯏꯟ ꯇꯧꯔꯛꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯂꯤꯛꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯗꯦ ꯁꯠ ꯊꯕꯛ ꯑꯃ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯑꯁꯤ ꯊꯕꯛꯁꯤꯃ ꯇꯧꯁꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯀꯣꯂꯤꯛꯁꯤꯡꯁꯦ ꯂꯣꯏ ꯃꯥꯟꯅꯔꯒ ꯆꯞ ꯃꯥꯟꯅꯔꯒ ꯇꯧꯔꯦꯕꯗꯤ ꯁꯠ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯍꯟꯗꯛꯀꯤ ꯃꯃꯥꯡꯒꯤ ꯒꯨꯅꯣꯁꯣꯞꯇꯁꯨ 2023ꯗꯁꯨ ꯑꯩꯈꯣꯏ A+ ꯐꯪꯉꯤ ꯍꯟꯗꯛꯀꯤꯁꯤꯒꯁꯨ A+ ꯐꯪꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯩ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯃꯥꯁꯇꯔ ꯂꯩꯔꯤꯕ ꯆꯤꯆꯦ ꯑꯇꯩ ꯀꯂꯤꯛꯁꯤꯡ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ SMC ꯃꯦꯝꯕꯔꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯗꯦꯁꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯋꯥ ꯑꯃ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯗ ꯑꯩꯈꯣꯏ ꯍꯦꯛꯇ ꯍꯥꯏ ꯑꯗꯨꯗꯩꯗꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯦ ꯈꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯐꯩ ꯄꯩꯁꯥ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯄꯦꯔꯦꯟꯁꯁꯤꯡꯁꯨ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯃꯇꯦꯡ পাংবি সি হায়রাga এই লইছিনজারে এখানে উপস্থিত সবাইকে আমার আন্তরিক শুভেচ্ছা আজকের এই বিশেষ দিনে আমার খুবই খুশি হচ্ছে যে আমাদের স্কুল লাস্ট ইয়ারও A+ পেয়েছে এইবারও পেয়েছে তাই জন্য আমি খুবই খুশি আমাদের স্কুলে A+ পেয়েছে এটা পুরো ক্রেডিট শুধু টিচারদের উপর নয় সম্পূর্ণ ক্রেডিট যায় স্টুডেন্টসের উপর ফ্রেন্ডসের উপর আমরা তো শুধু তাদেরকে গাইড করতে পারবো বাকিটা তো সব তাদের উপরই নির্ভর করে আমার বক্তব্য এটা যে আমার প্যারেন্টসরা যাতে স্টুডেন্টদেরকে রোজ স্কুলে পাঠায় যাতে তারা ডেইলি অ্যাটেন্ডেন্স আমরা নিতে পারি যাতে আমরা আগামীতে আমাদের স্কুল A+ পায় তার জন্য আমরা পুরো চেষ্টা করব ধন্যবাদ